Sasan Heitabana, Sasan Noorul, Nasidi Manipur se, Maning Hanbani Heitabana, Iman the Top the Rhine, Waruisin labor, Namdava Sasan Ador, Sasan Kau the Rhine. Leingak Sasan Heitabana Sasan Noorul Manipur asi Maning Hanbani Haibada Haiman Batok Traba Haina Ketrigao ACG MLA Sheikh Noorul Hassan na Fongdorakli. Wafamasi Ngasi Kumbi ACG Manungda Laiba Borayangbi Youth Progressive Alliance Baipagi Hanba Mapokumon Thoram Ama Borayangbi Thongkong Market Pangthokibada MLA na Fongdokhibani. MLA Sheikh Noorul Hassan na Haikibada Chahi ani Fazin Lakadoraba Lan asigi Chap Chaba Tang Taba Waroishinama Ngasi Purakpa ngamdaba asina state asi chahi kuntra maning hanlagani haireduna war khudingmaki waroishin purakhi Rwanda da thokiba ethnic cleansing su adumak loikhi aduna waroishin amadi laifam thoi waroishin purakpa ngamdaba Leingak asibu afaba Leingak Sasan kaugadoribra hainasu hanglakli MLA Noorul Hassan na hai aikoi maitai amadi maitai pangal asi itihasna sakhini igi mari oiduna puarigi haktaktagi nungsi chanana laiminarakhi haireduna Manipur da recognize Tauraba Yelho Furup Oina Kundamina Riba Furup Kuntra Mari Kuntra Manga Asi Mahausagi Punsida Santi Gilambelda Hanjilaklaga Manipur Asi Mataukaram Namanglomda Jangsin Nabagi Tanja Adu Yaure Hainasu Fongdokhi Tauramaduda Ketrigao Kendragi MLA Sheikh Noorul Hassan Manipur Police Department gi MPTC Pangai gi Assistant Director Abdul Kalam MPS Fox ki President TH Manihar Maitei Pangal E gi Khongul Liba Foundation Committee gi President BM Yaima Borayangbi Gram Panchayat ki Chairman TH Ramesh Manipur Women Federation MWF ki Secretary T Demona Madrasa Jiol Ulum Borayangbi gi Motamin Alhas Maulana Habibullah Amadi Atay Maru Oiba Miyoi Kaya Susarukia Ki Tauramaduda Wangang Kiba Singna Baipagi Tien Kraba Matamasida Tongan Bathabak Tauram Kaya Miyoi Bakunai Gidamakta Pangthok Bangam Kiba Kaya Amadi Baipana Tungi Mirol Gidamak Paikat Haningba Wakalon Youth Singna Tauhaning Bathabak Sing Laugadaba Thodang Kayagi Matangda Wafam Kayasu Fongdoknaki Tauramaduda Laumi Humdra Tarukta Farmers Card Sing Borayangbi Youth Progressive Alliance Baipana Yentoki Bagaloinana Manipur People's Defense Force MPDF na Laumi Singidamakta Sprayer Pump Singsu Baipada Kutsinaki Tauramaduda Baipagi Chahigi Oiba Calendar Amasu Fongki Chahi ani Farkadoraba Sifawada Masigi Chapchaba Tangangba Waruishin ama Leitabana Maram Moiraga Hiram Kodimakta Naikose Chahi Kuntra Maninda Halabra Ibada Himan Batuktabra in a Kale Sasan Heitabana Sasan Noorul Nasidi Manipur se Maning Hanbani Heitabana Himan Batuktabra in a Kale War Kudimak going ethnic cleansing Rwanda the Tokiba ethnic cleansing So the Mak Luiki Tobutabu Waruisin Amadele from Twe Waruisin labor Namdava Sasan Ador Sasan Kau the Rhine a Kale And I quite could him Manipur gi Praza I quite could him Maitai Pangan Itihas Nasakine E Marilinava Sen Ivai Tognariva Adumnava Amadi Tunangan the Yelho Kuru recognized government of Manipur government of India Manipur the Kundalita Minari Yelho Kuru when I recognized Kunchaga Mari Kunchaga Manga Leminari Vase Mahusagi Punsida Santi Gilambenda Halagaga Manipur se Mangom the Kamena Chatkani Hagado Minna Vegetangai Fadaba Matamado Yorabra